ngasisu amuk miyamgi mafamda nauna puduna laksari hakselgi lamaidagi part 9 hojik lobirasi mobile phone na chingba electronic gadget na chingba sijinabana na tathinaba maram ama oihalli anawa matamgi punsi mahingna mioi kaya manung matam sadana na tathiba misak oihalakli report amana haiki nakal lamada kanaba kaya marum piriba matamgi anauba polam singna atopa nakal lamada mang taknabagi masak oihalakli maya ani longba thangi matogum nakal lamada kanaba piraga atopa nakal amada mang taknabagi masak oiriba matamgi anauba khudol singi manungda mobile phone su amani matam amada imungi kanagumba mioi amalang phaida chatkiba matamda khudaki athu akai pau phaunanaba honabada asuki matik awaba oirami amutang pau phaunanaba honabada chithi iba natraga telegram thaba natraga trunk call tawbada matam yamna changlami maduda phangi phangde haiba amasu leiribani hojikti mobile phone thorokpadagi apama misak amaga khudakta hekta wari sanaba phangle lamlamna laikhiba mioi singi wadi thambu thamkhisi yum amatada punna laiminariba mioi sing phauba kamadagi atopa kamada chatpa tanbadagi mobile phone da wari sanari sak loire sak sar silaw haiba pau chak pau pibagi phauba mobile phone sijinarakle thawong asina haksang lengwatpagi sang hanthalakpa maramna pusi mahinga mai lainaba laina kaya ohelakli mataw asumna mioi kaya haksangi arumba madi anoiba helakpadagi heart disease diabetes amasung cancer na singba pusi mahinga mari lainaba laina kaya nawa thengnari punamak asigi mathakta mobile phone toina sijinabadagi mioi kaya manung matam sadana na tathiba misak ohelai haina report amana phongdokki Journal of American Medical Association JAMA gi report na haiki mioi khudingmak masagi chahi nifuga manga helabadi taba ngamagi matik mayai tapna tapna hantharakpa honasani adubu anawa matamgi punsi mahingna maram waraga masagi chahi kunthra surakpada ngariba mioi kaya na tathibagi doctor da layengba lakpa thengnare hairi numit chupa mobile phone amasung atai electronic gadget sing sijinabana khudong chadaba asi ohelakpani hairi mioi bada taba ngamagi matik mayai hanthalapagi matangda tongan tongan maram kaya marum lei ohelapagi maram khenabagi matungina layeng laga phanma ngamagi sangsu khenai conductive hearing loss sense renewal hearing loss amasung mixed hearing loss haiduna na tathibagi tongan tongan makhal ahum lei ear canal ear drum natraga nakongi mayai thangba saruk amadi masida leiba apikpa saru singda asoiba leiduna na tathibagi mawongdu conductive hearing loss haina khangnai nakongi manung thangba sarukta asoiba leiduna na tathibagi thawongbu sense renewal hearing loss kawi thawong asibu nerve related hearing loss haina su khangnai conductive amadi sense renewal hearing loss animak punbagi thawongbu mixed hearing loss kawi nakongi mapan natraga mayai natraga manung thangba saruk natraga auditory nerve amangata thokpadagi phibam asi ohelakpani conductive hearing loss oirakpagi maruoiba maram singdi outer ear ear canal natraga middle ear gi structure soiba lok thungbadagi nakongda mahi lerakpa nakong laikhun allergy eustachian tube ki mathau soirakpa nakong drum hoba benign tumor nakong napthi leiba ear canal da infection tauba nakong da amot akai changkhiba amasung octosclerosis na chingbani sense renewal hearing loss ohelapagi maruoiba maram singdi ahuba makhol toina taba kokta sokhiba
ऑक्टो इम्यून इनर ईयर डिजीज इमुंग मनुंगी ई मरी द लोइनरक्पा अहल ओइसिलक्पा नाकोंगी मनुंग थंगबा सरुक सोइबा मिनियर्स डिजीज अमसुंग ऑक्टोस्क्लेरोसिस नि ऑक्टोक्लेरोसिस हाइबसि नाकोंगी मयाय थंगबा सरुकता सरु मानबा अपिक पोषक अमा लेरकपदगी ताब ngambagi matik mayai hantalakpagi thongbuनि conductive hearing loss amadi sense renewal hearing loss animak pullaga ohelakpa na ta thibagi thongbu mixed hearing loss haina khangnai khwaidagi nungnangba pungningai oriba wafamdi अनौब मतमगी पुसी महिंगना मरम ओरगा मियोई कया मनुंग मतम सादना ना ताथीब मिसक उहेलकपगी मतांगदनी वर्ल्ड हेल्थ ऑर्गेनाइजेशन WHO गी रिपोर्ट अमना हाइखी सौखटपगी मतुंगिना पुथोरगलिबा मोबाइल फोन सिंगबा गैजेटसिंग तोइना सिजनबदगी मियोई कया मनुंग मतम सादना ना ताथीबा मिसक ओहल्ले।